Tamenglong College Maya the Thokpa Lambigi accident Amada Mikhalgi duty Lakpa Mizoram State Armed Police Force SAPF ki E Company ki police personnel Amalaki Dre Tarana Asokapan Nangkhre Hari. Presta Fangba Paugi Matung ina Thokdok Adong Asinong Yai Matung Pung Amamakairom Taba Duaida Tamenglong College Campus Maya the Thokibani. Police personnel Sing Aduna Tata Diai Amatong Duna Lakpada Gari Adu Yaraktabadagi accident Adu Thokibani Hari. Accident Aduda Mizoram State Armed Police Force ki Personal amal laikidabaga loinana tarana asokapan nangki asokpa sing adu Tamenglong District Hospital da pukhatuna laikanaki asokpa amadi hospital da purakpada lambida laikidi hairi laikidraba personal adudi Mizoram gi Champhai Giant Bank dagi ke Lalompui chahi kuntra tareni laikidraba personal adu yauna asokpa taramak airlift tawduna Imphal gi Rims Hospital da pukhatkre hairi Panba Yabadi Mizoram SAPF Niki D Amadi E Company ki personal sing adu Tamenglong College ta election gamari lainana laibani college ki lambi adu yamna ngamba amadi khubana maram oiraga gari changbada kudong thiningai oi hari accident adu gi matangda Tamenglong police na case ama lokhatuna thizinpa hokre hari Rims the like nagiba asokpa sing adu Rims authority na lem na layan ki asokpa sing adu na tangai fadana changba podam sing sleeper sock bucket pajamas amadi Janaba Singh Rims authority na lem na piki loinana Rims ki director Dr. A Santa MS Professor Sanjib Nepram Health Services ki director Dr. K Razo Manipur Police ki ADGP Kailun Health Services ki Additional Chief Secretary Bhimang amadi CRPF ki DIG amadi IGP na jingba sing laktuna yengsin ki hari Handakta Pangthokiba Ahan Batanga ki Manipur Legislative Assembly Mikal Aduda Cycle Assembly Constituency ki polling Kulumdoi Amadi Site 2AC ki polling station Anida Lalolu Kharana Booth Capture Thokkhre Report Obiu Haina BJP Manipur Pradesh na Manipur gi CEO da Aiba Chero Thaduna Taksinkhre BJP ki State Election Management Committee ki convener KHH Bhavananda State General Secretary L Deven Amadi TTS Kumar Su Kodiak Piduna Manipur gi CEO da Pisin kiba wakat amagi matung ina mamang thagi tangkuni panta pangto kiba ahan batangka ki Manipur Legislative Assembly Mikaladu Cycle AC ki polling kulhum doida lalolu kharana booth capture tawba EVM tugaiba amadi polling station kharada hingsa gi thabak chauna sathaki Site 2AC ki polling station number 46 ta Congress ki Miref na luchingba kulai matik chana paiba mioi kharaga loina duna polling area da changlaktuna EVM tugaiba ki thabak chathaki baga loinana mafam aduda irang sagat ki amadi polling personnel singda aki akang piki irang adu lakshin aba khonabada mafam aduda duty tawriba security personnel singna blank fire fawba tawki hariba polling station ase commissioner report tawna ba haiki basu laikre Masida Sunatana Site 2AC polling station number 52 Kharam Palelda Hauzik Government of India ga Santigi Wari Sanariba Lalhulub Amana booth capture tawbagi thabak chathaki mafam adugi voter amata bot thadahan kite makoigi apamba mirepta oina bot thadabagi thabak chathaki maramaduna hariba polling station singadida asida security matik chana thamduna report tawduna miyamna apamba mihut akiba leitana khanabagi tanja pibiu haina cherol aduna makha tarakli